Dainaga henjagase khara toina pulakpani luna asum tinarakpana imung ani su changthok changsin adum tawnei lekai punba natragasu khara makhaidi naknare haiba yare nongma dingkudu henjagida lai makhuta kari no mayom khara su paiduna gate lomdagi changlakpadu uraga icha laklidana chango inkhol matondagi thasanana laurakpadu taraga dingkuna awima ai laiye Thasana tawramba thabaktu leptuna fuk haugatuna imunglomda changlai o mangolda kakhalu imane khut amukta hamlukhige dingkusu adum changthok changsin tawrambana poibadi leite mangol hek kansinbaga henjadu leibra haina koyeng yengduna phamthei thasana tapna changlaktuna makhada phamthei kai chaluriba nangna Dingku nokmi tawduna aikhoi ada leiba baji hoigi phamdo isile nga phabaduda ima hoigi saruk tambala ine thasana mathamoi penna nokjara e icha dingku na mama ningbase onthokle ningkhreda ko daina su pubira uyadro dingku tapna ai chani haramdre nongma ma su phonna lakminarage thasana nungaitana madu lakladi nungai jakadauba Nachal sulay bani, ay chalo lagi ko. Dingku wakal da khanjay. Nachal lay, bitti hale he. Ngasi sauning dana thokcha khini ko. Henja, thoibi, nang bu tabro, nang da dingku la ini he. Henja tap na thorak laga, dingku da di yeng dana. Chalo lagi ma. Henja wado hayram laga, imung da amuk chang la e. Kayaw lai ni khangde asigi pakhang aribase midyeng ama ichumchumde chadu thangkat ba hokre thasana tapna uchinna chin biye de loishal hankre emedi kadai de tawhani daina di khangde de ima magi wasi tamni mu hai tammoi mu hai ai gyan ga ta de da thoina wari gam ta sana de ado henja gi de kamai tawba Thasana mathasana tamhallaroi sirana khaliba paisana paisayam na changmane napana ga sonduna leire ai khaktana hotnabasidi yam wari imadi dingku sunungaitana yenglaga MSc talwisilaga thapok macha ama phangaga tawjaradi magi sokom jagadabane hoida ima ai su leiri sidi mateng banglaga loire hayeng henjana thabak tawraga amuk singjarakani paisaga noktuna fagita thorai pamjai nungsijai haina migi imungda wayaukshinbadu masu mathanta lemdi khanjaraduna tawbani adubu dingkuna henjagi mateng tawningbadi ani suna su leiramloi thasana noktuna aduna pharani ichasidi hayeng nachalna thabak tawraga mabungbu kakthokpa yaba hongnabrani he kakthokledana aikhoi ani changdana hekta phugadabani Thasana sufagi oina hairai asomna henjana cha puthoraktuna thakminare dingkugi mawongdo khangbana henjadi kaya free oidre hanade dainagi pokminaba mabungni khanna mabungda mabung oina khalambani adubu mana uruba thodok amadagi ngasidi ma ikaibasu phaurai dingku henjaga kuina leibasi ngamjade yamna ikai thigan manupa ama oirubana wase haidokpa ngamdabani adubu henjagi mawong matawduna mana henjabu nungsijai haibasi khangkhrabra haina chingnabasu phaurakli ima adudi ayamu chacharage kaino mathokpada hekta kauro henjada amuk onsinduna henja chalage ai thongal pautin tokeda dingko dingku laklamba numidang dudani chakhumda mama macha chak chana ibungo dingku se onthokna nungsikre mabuk mapawna phariba imadi onthokna nungsijakre henja mamada amuktang munna yengai chak to tumina sumcharo haima nangdi nungsidrane he henja chak tu khanga he khage tawi nungside ha nungsi haiba ibung nina nungsirini kaino wado ithak thakali
ꯊꯥꯁꯅꯥ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯌꯥꯗꯨꯁꯨ ꯃꯥꯒꯨꯝꯕ ꯑꯣꯏꯔꯗꯤ ꯏꯃꯥꯗꯤ ꯂꯥꯏꯕꯛ ꯐꯈ꯭ꯔꯅꯤꯗ꯫ ꯍꯦꯟꯖꯥꯋꯥꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ, ꯏꯃꯥ, ꯆꯥꯛꯇꯣ ꯄ꯭ꯔꯞ ꯆꯥꯔꯒ ꯕꯕꯥꯒꯤ ꯒꯨꯂꯤ ꯄꯤꯖꯅꯕ ꯇꯧꯔꯨꯔꯣ꯫ ꯀꯣꯛ ꯆꯥꯔꯣ ꯍꯥꯏꯕ, ꯑꯩ ꯀꯣꯟ ꯐꯦꯡꯉꯝꯗꯣꯏꯅꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ꯫ ꯀꯦꯟꯗꯜ ꯁꯥꯕ, ꯁꯔꯞ ꯁꯥꯄꯣꯟ, ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯕꯛ꯫ ꯊꯥꯁꯅꯥ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯆꯥꯗ ꯇꯞꯅ ꯌꯦꯡꯖꯔꯛꯇꯨꯅ, ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕꯅꯦ꯫ ꯍꯦꯟꯖꯥ ꯆꯥꯛꯇꯨ ꯆꯥꯅ, ꯀꯩꯕꯨꯅꯣ ꯏꯃꯥ? ꯊꯥꯁꯅꯥꯁꯨ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯆꯥ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯑꯣ꯫ ꯅꯄꯥꯒꯤ ꯒꯨꯂꯤ ꯄꯤꯖꯕ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯒ, ꯏꯁ, ꯗꯤꯡꯀꯨꯗꯣ ꯑꯃꯨꯛ ꯐꯝꯃꯛꯄꯒꯤ ꯃꯑꯣꯡꯗꯒꯁꯨ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯑꯁ, ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ꯫ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯇꯞꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯌꯥꯝ ꯊꯦꯡꯐꯧ ꯂꯩꯈꯤꯗꯣꯏꯅꯣ ꯅꯪꯕꯣ? ꯍꯦꯟꯖꯥ ꯇꯧꯔꯤꯕꯗꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ, ꯈꯤꯇꯪ ꯋꯥꯠꯂꯤꯌꯦ, ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯑꯩ꯫ ꯐꯔꯦ, ꯊꯦꯡꯅ ꯂꯩꯔꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯇꯨꯝꯕ ꯋꯥꯠꯂꯗꯤꯅꯦ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯗꯕꯅꯦ꯫ ꯊꯕꯛꯇꯨ ꯇꯧꯔꯤꯉꯩꯗ ꯗꯥꯏꯅꯥꯗꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯜꯂꯣ, ꯗꯥꯏꯅꯥ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ ꯏꯕꯦꯝꯃ, ꯐꯖꯇꯣꯝꯕꯤ, ꯅꯪꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯦ ꯔꯥꯁꯤꯍꯟꯕꯤ꯫ ꯗꯥꯏꯅꯥ ꯅꯣꯛꯂꯒ, ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯍꯦꯟꯖꯥ ꯐꯣꯟꯗꯨꯗ, ꯍꯥꯏꯗꯧꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ, ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯍꯟꯕꯤꯒꯦ ꯇꯧꯏꯀꯣ꯫ ꯗꯥꯏꯅꯥ ꯇꯞꯅ, ꯑꯣꯏꯔꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣꯕ? ꯑꯗꯨꯕꯨꯔꯥ, ꯅꯨꯄꯥ ꯑꯃꯅꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ, ꯑꯗꯣ ꯃꯁꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯦ꯫ ꯍꯦꯟꯖꯥ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯃꯅꯥꯗ ꯊꯝꯃꯤ꯫ ꯌꯥꯝ ꯂꯨꯕ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯤꯁꯨ꯫ ꯗꯥꯏꯅꯥ ꯇꯞꯅ, ꯋꯥ ꯈꯤꯇ ꯈꯟꯅꯁꯦꯕ, ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯤ, ꯉꯁꯥꯏ ꯂꯥꯛꯄ, ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ ꯃꯥ ꯎꯕꯗ꯫ ꯍꯦꯟꯖꯥ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯀꯣꯛ ꯃꯃꯤꯡꯗꯣ ꯍꯪꯍꯧꯕ ꯌꯥꯗ꯭ꯔꯥ? ꯏꯁ, ꯏꯀꯥꯏꯌꯦ, ꯁꯨꯝ ꯑꯩꯅ ꯅꯨꯡꯁꯤꯖꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯣ ꯅꯨꯄꯤ ꯀꯣꯏꯔꯝꯒꯗ꯭ꯔꯥ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯂꯣꯏꯅ ꯀꯣꯏꯅꯔꯕꯅꯤꯗ, ꯃꯥꯒꯤ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯅꯔꯕꯅꯤ꯫ ꯍꯦꯟꯖꯥꯁꯨ ꯋꯥꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯆꯨꯝꯃꯦ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ꯫ ꯗꯥꯏꯅꯥꯅ, ꯐꯔꯦꯁꯦ, ꯇꯣꯛꯑꯁꯦ ꯁꯤꯒꯤ ꯋꯥꯁꯦ, ꯅꯣꯡꯃ ꯈꯛꯇꯪ ꯊꯦꯡꯅꯕ ꯃꯤꯗꯨꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯊꯕꯛ ꯇꯧꯔꯤꯌꯦ, ꯍꯌꯦꯡ ꯍꯣꯜꯁꯦꯜ ꯈꯔ ꯊꯥꯗꯧ ꯂꯩꯕ, ꯄꯣꯠꯁꯤꯡꯁꯦ ꯄꯦꯛꯁꯨ ꯇꯧꯔꯤꯌꯦ, ꯑꯋꯥꯠꯄ ꯃꯁꯤꯡꯗꯨꯁꯨ ꯁꯥꯔꯤ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯅꯤꯅ ꯍꯦꯛꯇ ꯁꯪꯗꯦꯕ꯫ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯅꯤꯀꯣ꯫ ꯈꯨꯗꯛꯇꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯍꯦꯟꯖꯥ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯧꯕ ꯉꯥꯏꯖꯔꯤꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ, ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯣꯠꯇꯨꯅ ꯊꯝꯕꯤꯒꯅꯨꯀꯣ꯫ ꯍꯦꯟꯖꯥꯗꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯅꯝꯕꯔꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯦꯟꯖꯥ, ꯇꯥꯕ꯭ꯔꯣ? ꯍꯦꯟꯖꯥ ꯈꯪꯅ, ꯑꯧ, ꯇꯥꯏꯌꯦ꯫ ꯀꯩꯅꯣ, ꯌꯥꯝ ꯆꯤꯜꯂꯕꯣ? ꯑꯩꯅꯒ ꯌꯥꯝ ꯌꯦꯠꯄꯤꯔꯖꯥꯠꯂꯣ? ꯌꯦꯠꯇꯦꯗ, ꯑꯩ ꯌꯦꯠꯂꯦ ꯍꯥꯏꯗꯦꯀꯣ꯫ ꯑꯩꯁꯨ ꯊꯝꯃꯒꯦ, ꯅꯪꯁꯨ ꯊꯝꯖꯔꯣ, ꯀꯨꯏꯅ ꯊꯕꯛ ꯇꯧꯒꯅꯨꯀꯣ, ꯁꯠ ꯄꯣꯊꯥꯔꯣꯀꯣ꯫ ꯍꯣꯏ, ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯄꯥꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯦꯁꯦꯖ ꯄꯥꯔꯤꯉꯩ ꯑꯃꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯏꯪꯊꯍꯟꯕ ꯉꯝꯕꯤ ꯅꯪꯒꯤ ꯆꯪꯂꯧ ꯁꯛꯇꯝꯁꯦ, ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯗ꯭ꯔꯥ? ꯍꯦꯟꯖꯥ ꯉꯛꯅ, ꯀꯩꯅꯣ ꯃꯥꯏꯁꯤꯕꯣ? ꯅꯝꯕꯔ ꯑꯣꯟꯅꯩꯖꯥꯠꯂꯣ? ꯐꯣꯟ ꯇꯧꯁꯤꯔꯅꯤ ꯁꯤꯕꯣ? ꯈꯨꯗꯛꯇꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯅꯝꯕꯔꯗꯨ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯔꯛꯇꯨꯅ ꯗꯤꯡꯀꯨꯒꯤ ꯅꯝꯕꯔꯗꯨ ꯊꯤꯔꯤ꯫ ꯃꯥꯗꯤ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯃꯤ꯫ ꯍꯜꯂꯣ, ꯗꯥ ꯗꯤꯡꯀꯨ, ꯇꯨꯝꯃꯕꯣ? ꯗꯤꯡꯀꯨ ꯍꯦꯟꯖꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯍꯜꯂꯛꯏ꯫ ꯇꯨꯝꯗ꯭ꯔꯤꯌꯦ, ꯅꯪꯗꯤ ꯇꯨꯝꯃꯕꯣ ꯍꯦꯟꯖꯥ? ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯤꯌꯦ, ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ꯫ ꯗꯤꯡꯀꯨ ꯅꯣꯛꯃꯤ ꯇꯧꯔꯒ, ꯍꯪꯉꯣ, ꯀꯩ ꯂꯩꯔꯒꯦ?
ꯍꯦꯟꯖꯥ ꯋꯥꯗꯨ ꯀꯔꯝꯅ ꯍꯪꯒꯅꯤ ꯈꯪꯗꯅ ꯂꯩꯔꯤ꯫ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯅꯤ ꯈꯟꯗꯨꯅ ꯍꯪꯕ ꯇꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯋꯥ ꯍꯪꯅꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯍꯦꯟꯖꯥ ꯄꯥꯈꯠꯅ ꯊꯨꯅ ꯍꯜꯂꯤ꯫ ꯀꯣꯟꯅ ꯍꯪꯉꯒꯦ, ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ꯫ ꯍꯦꯟꯖꯥ ꯃꯊꯟꯇ ꯈꯜꯂꯤ꯫ ꯅꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯤ ꯗꯥ ꯇꯤꯡꯀꯨꯅ ꯗꯥꯏꯔꯤꯗ ꯏꯗꯨꯅ ꯊꯝꯂꯤꯕ? ꯅꯪꯒꯤ ꯗꯥꯏꯔꯤꯒꯤ ꯃꯔꯣꯜ ꯄꯥꯔꯨꯕꯗꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯧꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯗꯥ ꯇꯤꯡꯀꯨ꯫